Ningol Chakouba Firol Leigani Haina Yumdagi Thokhiba Mioi amangasi Imphal East District ki Porampat Police Station ki manung channa lairiba Tinsit Road Yaralpat Viewpoint haina khangnaba mafam amada ngasi ayuk asiba haksang oina taduna leiramle. Asiba haksang oina leiramliba Mioi adu Imphal East District Lamlai Police Station ki manung channa leiba Kharason Village tagi Waikhom Sanaton Singha Chahi Kuntaret apokpa laikhidraba W Prem Kumar ni hairi. Waikhom Sanaton Nongadadagi Waikhom Ongbi Mira Chahi Kunmariga luhongduna macha ani leire. Macha nupa Chahi Mari suba amasung atombi aduna numit kunmanga nimuk suraba amaga leihauri hairi. Waikhom Sanaton mihat bu yaningdaba fongdoktuna ngasi Kharason Community Hall mayada Kharason apunba maira paibi nasinduna wakat mifam famkre. Wakat mifam aduda saruk yakibi saubam ongbi Ranita Arambam maira paibi secretary na fongdorakpada. Waikhom Sanaton asi nongmanong magi afang-afangba tabak suduna imung puzaba Mioi amani hairi. Adubu ikang kangaudana ngarang numidang sakhangdaba singna nongmayna kaptuna hatok piramba asi yajaningde. Karigumba fana yamna maral leiramlabasu Mioi bagi minungsi yengbiduna matung taudanaba warak watemba amasung imung manungda khangan biduna semdok na batanja amata piramdana asumna minungsi laitana hatok piramba asi yajaningde atuba matamda kanana kari maramgi hatlam libano sengdok piu amasung mari leinaba singnasu mihat asibu thijinbiu haina su fongdokhi amaromda imung manung na fongdorakpagi matung inna haukiba tang amada Ningol Chakouba macha amasung mamagi fi Leigani Haina Yumdagi Masagi Activa maroon color ama tongduna Thokhibadagi hanlakhidabani hairi. Numit adudagi mahaki phone su chatkide amasung imung manung nadi atopa thabak chatlamgadara natraga moirangda mapagi mayumda leirambasu yai khanna laikibani adubu ngarang numidang Yaralpat ki mafam amada nongmaina kaptuna hatlamle haibagi pau lakhibani hairi. Mahak na hinglingaida kanagumba amataga nungainadabagi pau takibasu leite. Mahakpu asumna hatok piramba asi thamoi sokna nungaijade mahakna leitrabanina mahaki pikliba machasing amasung lukrabi mama kanana yengsinbigani haina thamoi sokna paudam lakhi. Ari kamada Thokhiba ne bazadagi Firol Leigani Haina Firol Leigani Thokhiba ne bade dum taagida khangdra ne aduga ngachina Sina Phangle da ayanga ni jaga mayo doina Firol Leigani Thokhiba ne ba tarik amada adugi matungdi pau faunadreba yumda faunade my phone jo opa dum leigre madi amada madi moirangde chalaga jo dum leitokpani thabak jo dum suraga leitokpani mana mabuk mana sakit la moy na khanna agoi mai jaji jo bana tok piroba ai kamai yo doi no ngani je Mase kanana karigi damakta phagibano haibase akoi khongang yoina chapsaba khangba leijade aduna mana phana yamna lalamba leiragasu mahakpu khoi miyoibagi minungsida yengaga leihoriba singsigi khanbire hairaga masa sendok jananabagi tanja ama phawba pibiramdana minungsi amta yaudana hekta hatok pirambase akoi tasengna nungaijade haitare hoi mana lalamba ya akoi khangde akoi adum nukigi loinaraga leiba nataba oibanina adu waragasu mahakse isani nauni khalaga sendok jananabagi tanja amatang minungsida yenga pibiramagadi akoi mera paibigi maigaidagi su yamna hairiba sakhangdaba singduba khoina su yam thaga charamga dawbani ado hekta ma hatok pirambase simadi tasengna thamoi sokna khoi nungaitaba phongdokchari aduga hairiba magi misi ase khoi yaningdaba phongdokchari aduga kanana kari gidamakta hatpirino haibase sigi chapchaba langla langjinse khoi gi mari leina basingna sengdokpiro kanana ka taurino haibse khoi chapchaba khangde aduna mari leina basingi pukning chingsinjari aduga hairiba maram ase khoi khangdri phawgi di mahaki asiba hakchang ase so khoi logi roisi haidana imung manung amadi maira paibi khoi punna tawraga khoi warem nazare na cha ani suba tomba ani khatani papa yaudana kui nei pam da hala maira ni yum pa lo yok cha lairakpane ba cha je homda mayum pan moirangda balaibra em ta hairam de madi moirangda to me chatna lainingni sum chana lainingni haibide hena
กระชุ่มอากายไปก็เอ็มตายรำอะไรเจ็บมาอ่างจริงๆพี่รถอะไรกันจะเก้าบกี้นะโหอะไรดูจะภาษาตัวมียำเช่นวันนี้ก็ยังก็จะรู้นะฮะเอาอันนี้เช็คจ่ายยังไงใช่ไหมดีบ้านี่แต่กี้มาไปช้าภาษามันจะพี่รำมันก็จะคิดวันนี้บ้าอะไรกี่เปล่าอีจะอามาแต่ตาแต่ครั้งที่ทำไมเต่าดันไม่วันนี้ก็อีกขนาดนั้นที่มันอยู่ข้างที่ polis ka dilap ko doon at sama ang kaya kayo doon sumhay ba doon at may lang ganita na ano kanalan ba ko pala sumama ingon da hai ri ga nasa ate si ma khadi si la le si taw ka ba ya de hana kari ko ma thau do am ta su thok ka su lai te kari ta pol la pa dei chau la pa dei man ni nam ho kai sa ta de